ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯇꯩ ꯌꯨꯝꯖꯥꯎ, ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯄꯣꯠꯆꯩ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯆꯕ ꯅꯨꯄꯥ ꯑꯃ ꯈꯨꯡꯒꯪ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯈꯜ ꯁꯨꯅ ꯌꯥꯎꯔꯕ ꯄꯣꯠꯆꯩꯁꯤꯡ ꯍꯣꯟꯕ ꯁꯟ ꯒꯥꯔꯤꯗꯨꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯗꯨꯗ ꯊꯧꯖꯤꯜꯂꯒ ꯄꯣꯠ ꯌꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯣꯠ ꯑꯗꯨ ꯌꯣꯟꯅ ꯌꯣꯟꯅ ꯁꯟ ꯒꯥꯔꯤꯗꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯊꯪꯊꯕ ꯍꯧꯕꯒ ꯑꯀꯟꯕ ꯅꯣꯡ ꯑꯃ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯣꯂꯦꯟꯗꯨ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯣꯜꯂꯒ, ꯅꯣꯡꯁꯤꯗꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ? ꯄꯣꯠ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯄꯣꯠ ꯂꯩ ꯃꯃꯜ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯄꯣꯠꯁꯤꯡꯁꯦ ꯀꯣꯜꯂꯒ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦꯅꯦ꯫ ꯏꯍꯦ, ꯑꯩꯒꯤ ꯁꯟ ꯑꯃꯣꯝ ꯑꯅꯤꯁꯤꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦꯗꯅ꯫ ꯁꯟ ꯑꯅꯤꯁꯦ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ꯫ ꯅꯣꯏ ꯑꯅꯤ ꯅꯥꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯒꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩ ꯅꯣꯏ ꯑꯅꯤ ꯍꯥꯟꯅ ꯀꯟꯗꯕ ꯌꯥꯗꯦ꯫ ꯍꯩ ꯑꯃꯨꯕꯤ, ꯍꯩ ꯑꯉꯧꯕꯤ, ꯂꯥꯎ ꯅꯣꯡ ꯊꯨꯞꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯍꯥꯟꯅ ꯊꯤꯁꯤ ꯂꯥꯎ꯫ ꯏꯍꯦ, ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯆꯤꯡꯁꯤ ꯂꯥꯛꯎꯅꯦ꯫ ꯁꯟ ꯑꯃꯅ, ꯃꯣ! ꯏꯍꯦ, ꯃꯣꯅ ꯇꯧ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯂꯥꯎꯅꯦ ꯅꯪꯕꯨ꯫ ꯉꯧꯕꯤ, ꯅꯪꯁꯨ ꯂꯥꯎꯅꯦ ꯍꯩ, ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯣꯏ ꯅꯥꯕ ꯇꯥꯔꯦꯅꯦ꯫ ꯃꯣ! ꯏꯍꯦ, ꯅꯣꯏ ꯑꯅꯤꯕꯨ ꯃꯣꯅ ꯑꯗꯨꯝ ꯇꯧ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯑꯣ, ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯄꯣꯠꯁꯤꯡꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯣꯠꯁꯤꯗꯒꯤ ꯅꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯂꯨꯕꯅꯤꯅ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯁꯦ ꯆꯤꯡꯉꯤꯍꯦ꯫ ꯑꯣꯂꯦꯟꯅ ꯃꯥꯒꯤ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯅꯝꯂꯒ ꯅꯣꯡ ꯊꯨꯞꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯐꯅ ꯐꯖꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯄ ꯎꯗ꯭ꯔꯤ꯫ ꯑꯣꯂꯦꯟꯗꯨ ꯃꯥꯒꯤ ꯁꯟ ꯑꯃꯣꯝ ꯑꯅꯤꯗꯨ ꯆꯤꯡꯂꯒ ꯅꯣꯡ ꯊꯨꯞꯐꯝ ꯊꯤꯔꯛꯄꯗ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃꯒꯤ ꯃꯌꯥꯏꯗ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯐꯖꯕ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯣꯂꯦꯟꯗꯨ ꯌꯨꯝꯖꯥꯎꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯍꯣꯏꯗ, ꯃꯁꯤꯗꯤ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯒꯦ꯫ ꯑꯩꯒꯤꯗꯤ ꯁꯟ ꯑꯅꯤꯁꯦ ꯅꯥꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯣꯂꯦꯟꯗꯨ ꯃꯥꯒꯤ ꯁꯟ ꯑꯃꯣꯝ ꯑꯅꯤꯗꯨ ꯃꯤꯇꯩ ꯌꯨꯝꯖꯥꯎꯗꯨꯗ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯣꯂꯦꯟꯗꯨ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯥꯡꯒꯣꯜꯗꯨ ꯂꯦꯞꯄꯒ, ꯑꯩꯗꯤ ꯂꯣꯏꯅ ꯆꯣꯠꯂꯦꯗꯅ꯫ ꯑꯃꯔꯣꯝꯗꯗꯤ ꯐꯤꯁꯨ ꯁꯦꯠꯇꯕ ꯁꯟꯒꯤ ꯃꯄꯣꯛꯁꯤꯅ ꯐꯔꯕ ꯖꯥꯠꯅꯤꯗ꯫ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯁꯤꯅ ꯐꯤ ꯁꯦꯠꯄ ꯀꯥꯏꯅ ꯀꯅꯥꯅ ꯑꯃ ꯍꯧꯗꯣꯔꯤꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯃꯇꯨ ꯈꯔ ꯍꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯂꯥꯏꯅꯤ ꯀꯥꯏꯅꯅꯦ꯫ ꯃꯇꯝꯗꯤ ꯂꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯁꯤꯡꯗꯅ ꯃꯇꯨ ꯈꯔ ꯍꯧꯍꯟ, ꯏꯁꯤꯡꯗ ꯂꯩꯕ ꯉꯥꯁꯤꯡꯗꯅ ꯃꯀꯨ ꯈꯔ ꯄꯥꯜꯍꯟ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯧ ꯂꯩꯇꯕ ꯂꯥꯏꯁꯤꯡꯁꯤꯕꯨ꯫ ꯑꯣꯂꯦꯟꯗꯨ ꯈꯗꯥꯡ ꯅꯣꯝꯂꯤꯀꯥꯟ ꯃꯥꯒꯤ ꯁꯟ ꯑꯃꯣꯝ ꯑꯅꯤꯗꯨ ꯃꯤꯒꯤ ꯐꯖꯔꯕ ꯃꯤꯇꯩ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯁꯟꯊꯤ ꯁꯥꯕꯥꯛ ꯑꯃꯃꯝ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯐꯥꯏꯗꯔꯛꯏ꯫ ꯑꯣꯂꯦꯟꯅ, ꯆꯥꯔꯃꯤꯅ ꯐꯥꯏꯗꯔꯛꯄ ꯇꯥꯕꯅꯤꯅꯦ꯫ ꯐꯥꯏꯒꯦ ꯍꯥꯏꯔꯒꯅ ꯁꯅꯥꯎ ꯑꯣꯏꯅ ꯐꯥꯏꯒꯦ ꯐꯥꯏꯔꯣ꯫ ꯑꯩꯅ ꯁꯟ ꯑꯃꯣꯝ ꯉꯥꯛꯇ ꯂꯣꯏꯔꯤꯁꯦ ꯁꯅꯥꯎ ꯄꯣꯛꯂꯒ ꯁꯪꯒꯣꯝ ꯌꯣꯟꯅꯕꯤꯅꯤꯅꯦ, ꯈꯪꯉꯤꯗꯅ ꯑꯉꯧꯕꯤ, ꯑꯃꯨꯕꯤ꯫ ꯑꯗꯣ ꯅꯣꯏ ꯑꯅꯤꯒꯤ ꯁꯟꯊꯤ ꯃꯅꯝꯁꯤꯗꯤ ꯐꯖꯅ ꯅꯝꯊꯤꯔꯦꯍꯦ꯫ ꯑꯣꯂꯦꯟꯒꯤ ꯁꯟ ꯑꯅꯤꯗꯨꯅ ꯃꯤꯇꯩ ꯌꯨꯝꯖꯥꯎꯗꯨꯗ ꯁꯟꯊꯤ ꯐꯖꯅ ꯐꯥꯏꯖꯤꯜꯂꯝꯃꯤ꯫ ꯁꯟ ꯑꯅꯤꯗꯨꯅ ꯁꯟꯊꯤ ꯐꯥꯏꯖꯤꯜꯂꯤꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯁꯤ ꯂꯥꯏ ꯂꯩꯕ ꯌꯥꯝꯅ ꯇꯝꯅꯕ ꯌꯨꯝꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯇꯝꯅꯔꯤꯕꯅꯣ ꯍꯥꯏꯕꯗ ꯌꯨꯝꯖꯥꯎ ꯑꯁꯤ ꯃꯣꯠꯁꯤꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯃꯥꯡ ꯑꯁꯣꯏ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯂꯩ꯫ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯁꯅꯨ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯣꯠꯁꯤꯟꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯂꯩ꯫ ꯑꯣꯂꯦꯟꯗꯨ ꯁꯟꯊꯤꯗꯨꯗ ꯌꯦꯡꯂꯒ ꯐꯝꯂꯤ꯫ ꯌꯨꯝꯕꯨ ꯆꯪꯂꯛꯂꯒ ꯈꯣꯟꯊꯤ ꯆꯥꯅꯕ ꯇꯥꯔꯤꯕ꯭ꯔꯥ ꯏꯕꯣ? ꯑꯩꯅ ꯈꯔ ꯇꯟꯕꯒ, ꯍꯣꯏꯗ, ꯅꯣꯡꯍꯦꯛ ꯍꯥꯡꯕꯒ ꯆꯠꯈ꯭ꯔ ꯂꯣꯏꯔꯦꯗ꯫ ꯑꯣꯂꯦꯟꯗꯨ ꯅꯣꯡ ꯇꯥꯔꯤꯉꯩ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯒꯤ ꯅꯥꯀꯜꯗꯨꯗ ꯂꯩꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯧꯖꯤꯜꯂꯤ꯫ ꯐꯤꯖꯨꯡꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯑꯣꯂꯦꯟ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯎꯏꯔꯤ, ꯑꯗꯨꯕꯨ ꯅꯣꯡꯗꯤ ꯍꯦꯟꯅ ꯆꯨꯁꯤꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯑꯣꯂꯦꯟꯒꯤ ꯁꯟꯕꯤꯗꯨ ꯃꯥꯡꯒꯣꯜꯗ ꯀꯨꯜꯂꯝꯕꯗꯒꯤ ꯃꯃꯩ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯆꯞ ꯌꯨꯡꯅ ꯈꯪꯍꯧ ꯍꯧꯒꯠꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯌꯦꯡꯉꯤ꯫ ꯁꯟ ꯑꯃꯗꯤ
ꯁꯨꯃꯥꯡꯒꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯌꯥꯝ ꯐꯤꯡꯅ ꯃꯃꯩꯗꯨ ꯊꯦꯛꯀꯠꯂꯒ ꯀꯨꯝꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃ ꯀꯥꯟꯗꯅ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯧ ꯁꯨꯕꯒꯤ ꯃꯈꯣꯜ ꯑꯣꯂꯦꯟꯒꯤ ꯃꯅꯥꯀꯣꯡꯗ ꯃꯃꯪ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯥꯏ꯫ ꯑꯣꯂꯦꯟꯗꯨ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ-ꯁꯤꯡꯏ꯫ ꯀꯅꯥꯅꯣ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯐꯧ ꯑꯃꯨꯛ ꯁꯨꯒꯠꯂꯛꯏꯕꯁꯤꯅ? ꯑꯉꯧꯕꯤꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ? ꯑꯃꯨꯕꯤ, ꯑꯉꯧꯕꯤꯗꯤ? ꯍꯥ? ꯑꯣꯂꯦꯟꯗꯨ ꯈꯪꯍꯧ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡꯗ ꯀꯨꯝꯃꯒ ꯑꯉꯧꯕꯤꯗꯨ ꯀꯧꯏ꯫ ꯑꯗꯨꯕꯨ ꯑꯉꯧꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯣꯂꯦꯟꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯀꯥꯟꯅꯗꯦ ꯑꯃꯨꯕꯤ, ꯂꯥꯎ ꯑꯉꯧꯕꯤ ꯊꯤꯔꯨꯁꯤ ꯂꯥꯎ꯫ ꯁꯟ ꯑꯃꯨꯕꯤꯗꯨ ꯏꯃꯨꯡꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯀꯨꯟꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯅ ꯑꯃꯨꯛ ꯐꯧ ꯁꯨꯕꯒꯤ ꯃꯈꯣꯜꯗꯨ ꯀꯟꯈꯠꯂꯛꯏ꯫ ꯑꯣꯂꯦꯟꯗꯨ ꯇꯨ ꯁꯨꯡꯏ꯫ ꯑꯣꯂꯦꯟꯗꯨ ꯃꯁꯥꯗꯨ ꯀꯤꯊꯨ-ꯀꯤꯔꯨꯝ ꯃꯤꯇꯩ ꯌꯨꯝꯖꯥꯎꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯛꯄꯒ ꯐꯧ ꯁꯨꯕ ꯃꯈꯣꯜꯗꯨ ꯂꯦꯞꯈꯤ꯫ ꯑꯣꯂꯦꯟꯅ ꯏꯃꯨꯡꯗ ꯀꯅꯥ ꯂꯩꯒꯦ? ꯑꯩꯅ ꯇꯨꯝꯃꯤꯉꯩ ꯌꯨꯝꯕꯨꯒ ꯂꯥꯛꯈ꯭ꯔꯕ ꯖꯥꯠꯂ? ꯑꯗꯣ ꯌꯨꯝꯕꯨ ꯂꯥꯛꯑꯗꯤ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯀꯅꯤꯗ꯫ ꯃꯥꯡꯒꯣꯜꯗ ꯇꯥꯔꯤꯕ ꯁꯟꯊꯤꯁꯤꯁꯨ ꯁꯦꯡꯗꯣꯛꯂꯝꯃꯨ ꯍꯥꯏꯔꯛꯀꯅꯤꯗ꯫ ꯏꯃꯨꯡꯁꯤ ꯃꯤ ꯂꯩꯕ꯭ꯔꯥ? ꯆꯪꯂꯒ ꯌꯦꯡꯒꯦ꯫ ꯑꯣꯂꯦꯟꯗꯨ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛꯏ꯫ ꯑꯣꯂꯦꯟꯗꯨ ꯃꯉꯛꯇꯨ ꯏꯃꯨꯡꯗ ꯇꯞꯅ ꯊꯤꯡꯖꯤꯟꯕꯒ ꯏꯃꯨꯡꯗꯨ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯉꯛꯄꯗꯤ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯌꯥꯏ ꯀꯥꯗ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗꯨꯒꯤ ꯃꯅꯥꯛꯇ ꯍꯅꯨꯕꯤ ꯑꯃ ꯍꯤꯗꯥꯛ ꯆꯐꯨ ꯆꯤꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯑꯣꯂꯦꯟꯗ "ꯍꯩ ꯁꯟꯊꯤ ꯂꯂꯣꯟꯕ, ꯂꯥꯎ ꯍꯤꯗꯥꯛ ꯃꯩꯁꯤ ꯃꯨꯠꯈ꯭ꯔꯦ, ꯃꯩꯇꯥꯟ ꯈꯤꯇ ꯃꯨꯔꯨ ꯂꯥꯎ." ꯑꯣꯂꯦꯟꯗꯨ ꯑꯃꯝꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ "ꯑꯕꯣ, ꯑꯩꯗꯤ ꯅꯪ ꯎꯗꯤ, ꯏꯃꯨꯡꯁꯤ ꯄꯨꯡꯃꯝ ꯃꯝꯃꯤ." "ꯍꯩ ꯑꯉꯥꯎꯕ, ꯃꯝꯕꯗꯨꯅꯅꯤꯅꯦ ꯑꯩꯅ ꯃꯩ ꯍꯧꯒꯠꯂꯨ ꯂꯥꯎ ꯍꯥꯏꯔꯤꯕꯁꯦ." "ꯀꯔꯤꯅꯣ ꯏꯕꯣ, ꯏꯕꯣꯛꯅ ꯃꯩ ꯍꯧꯒꯠꯂꯨ ꯂꯥꯎꯁꯨ ꯍꯥꯏꯗꯅ ꯃꯩꯇꯥꯟ ꯃꯨꯔꯨ ꯂꯥꯎꯅ ꯍꯥꯏꯔꯒ?" "ꯑꯉꯥꯎꯕ, ꯃꯩꯇꯥꯟ ꯃꯨꯗꯣꯏꯗꯣ ꯃꯩ ꯍꯧꯒꯠꯂꯒ ꯅꯠꯇ꯭ꯔꯣ? ꯍꯥ? ꯃꯩ ꯍꯧꯒꯠꯇꯅ ꯅꯪ ꯃꯩꯇꯥꯜꯗꯨ ꯀꯔꯝ ꯍꯥꯏꯅ ꯇꯥꯍꯟꯒꯦ ꯍꯥꯏꯅꯣ? ꯍꯥ?" ꯃꯔꯩꯗꯤ ꯊꯤ ꯀꯜꯂꯤ ꯑꯕꯣꯛꯁꯨ꯫ ꯍꯅꯨꯕꯤꯗꯣ ꯑꯃꯝꯕꯗꯨꯗ ꯃꯃꯥꯏꯗꯨ ꯉꯥꯡꯂꯤ ꯃꯌꯥꯁꯨ ꯆꯧꯔꯞ ꯃꯃꯤꯠꯇꯨ ꯉꯧꯔꯣꯛ ꯉꯧꯅ ꯑꯣꯂꯦꯟꯗ ꯁꯥꯎꯅ "ꯃꯔꯩ ꯀꯟꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ? ꯍꯥ? ꯅꯪ ꯑꯩꯅ ꯍꯥꯏꯕ ꯑꯃꯠꯇ ꯏꯟꯗꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯧꯖꯤꯛ꯫ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯅꯪꯅ ꯇꯧꯗꯕꯗ ꯅꯪ ꯃꯤꯇꯩ ꯌꯨꯝꯖꯥꯎꯁꯤꯒꯤ ꯌꯨꯝꯐꯝ ꯃꯈꯥꯗ ꯀꯨꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ." ꯑꯣꯂꯦꯟꯗꯣ ꯍꯅꯨꯕꯤꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯂꯨꯞ ꯂꯨꯞꯂꯤ꯫ ꯃꯁꯝ ꯃꯅꯥꯗꯨ ꯄꯨꯝꯌꯨꯡ ꯌꯨꯡꯏ꯫ ꯑꯣꯂꯦꯟꯗꯨ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯇꯞꯅ ꯊꯤꯡꯖꯤꯟꯕꯒ ꯃꯥꯒꯤ ꯁꯟ ꯑꯉꯧꯕꯤꯗꯨꯅ ꯑꯣꯂꯦꯟꯗ ꯗꯛ ꯂꯥꯎꯅ ꯋꯥꯏꯁꯤꯜꯂꯛꯏ꯫ ꯑꯣꯂꯦꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯨꯡꯗ ꯈꯪꯆꯦꯟ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯑꯣꯂꯦꯟꯗꯨ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯃꯤꯇꯩ ꯌꯨꯝꯖꯥꯎꯒꯤ ꯐꯨꯡꯒꯥ ꯂꯩꯔꯨꯗꯨꯗ ꯃꯩ ꯀꯟꯅ ꯀꯥꯝꯂꯤ꯫ ꯑꯣꯂꯦꯟꯗꯨ ꯃꯩ ꯀꯥꯝꯅ ꯄꯦꯔꯤ ꯄꯦꯔꯤ "ꯑꯕꯣ, ꯃꯤꯠꯁꯦ ꯇꯟꯗꯟ ꯄꯥꯏ, ꯃꯩ ꯀꯥꯝꯕꯗꯣ, ꯑꯗꯨꯒ ꯃꯩꯁꯨ ꯁꯨꯡꯆꯥꯛ ꯆꯥꯛꯇꯦ." ꯍꯅꯨꯕꯤꯗꯨꯅ "ꯍꯦ ꯑꯉꯥꯎꯕ, ꯑꯄꯪꯕ, ꯅꯀꯣꯛꯇꯨ ꯉꯥꯎꯔꯗꯤ ꯇꯟꯗꯟ ꯄꯥꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯃꯩꯗꯣ ꯑꯩꯅ ꯉꯁꯥꯏ ꯐꯧ ꯁꯨꯕꯒꯤ ꯋꯥꯏ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯈꯔ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯨ." ꯑꯣꯂꯦꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯤꯍꯤ, ꯉꯁꯥꯏꯈꯩ ꯏꯃꯨꯡꯗ ꯐꯧ ꯁꯨꯔꯤꯗꯣ ꯏꯕꯣꯛ ꯑꯣꯏꯔꯦ." ꯍꯅꯨꯕꯤꯗꯨ ꯑꯣꯂꯦꯟꯗ ꯍꯥꯏꯐꯦꯠ ꯄꯩꯔꯞꯅ ꯌꯦꯡꯂꯒ "ꯉꯁꯥꯏꯒꯤ ꯐꯧ ꯁꯨꯔꯤꯗꯣ ꯇꯝꯅꯔꯤꯕꯅꯤꯀꯣ." "ꯑꯕꯣꯛꯁꯨ ꯋꯥꯔꯤꯒꯗꯤ, ꯕꯨꯠꯅꯕꯨ ꯐꯧ ꯁꯨꯔꯒ ꯋꯥꯏ ꯂꯧꯅꯕ꯭ꯔꯅꯦ? ꯀꯥꯟꯅꯗꯦꯕꯣ, ꯆꯦꯡ ꯀꯥꯏ ꯂꯩꯒꯦ? ꯆꯥꯛꯇꯨꯝ ꯊꯣꯡꯗꯣꯛꯁꯤ, ꯏꯟꯁꯥꯡꯗꯣ ꯏꯕꯣꯛꯅ ꯁꯦꯝꯗꯣꯔꯛꯑꯣ." "ꯍꯦ, ꯃꯩꯗꯣ ꯍꯥꯟꯅ ꯀꯥꯞꯄꯨ, ꯃꯩ ꯆꯥꯛꯇꯅ ꯅꯪ ꯀꯔꯤꯗ ꯆꯥꯛ ꯊꯣꯡꯒꯅꯤ? ꯍꯥ?" ꯑꯣꯂꯦꯟꯗꯨ ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯁꯥꯎꯔꯛꯄꯗꯨꯗ ꯋꯥ ꯉꯥꯡꯗꯦ꯫ ꯃꯩꯗꯨ ꯀꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯂꯦꯟꯗꯨ ꯃꯀꯣꯛꯇ ꯉꯥꯎꯕꯒꯤ ꯇꯔꯪ ꯑꯃꯨꯛꯁꯨ ꯆꯠꯂꯒ ꯃꯁꯥꯗꯨ ꯍꯥꯏꯔꯤ꯫ ꯑꯣꯂꯦꯟꯗꯨ ꯇꯔꯪ ꯑꯃꯗ "ꯇꯟꯗꯟꯁꯤꯗꯤ ꯃꯁꯤꯡ ꯑꯣꯛꯀꯥꯛ ꯌꯥꯝꯃꯦ ꯍꯟꯗꯛꯀꯤꯁꯤꯗꯤ. ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯔꯤ ꯍꯟꯗꯛꯀꯤ ꯇꯟꯗꯟ ꯃꯆꯨꯁꯤꯗꯤ. ꯏꯕꯣ, ꯅꯪꯒꯤ ꯃꯅꯥꯛꯇ ꯇꯟꯗꯟ ꯁꯪꯒꯣꯝ ꯄꯥꯏꯁꯤꯟꯈ꯭ꯔꯦ. ꯏꯃꯨꯡꯁꯦ ꯇꯟꯗꯟ ꯉꯛꯇ ꯉꯥꯏꯔꯤꯅꯤ. ꯑꯗꯣ ꯏꯃꯨꯡꯗꯤ ꯄꯨꯡꯃꯝ ꯃꯝꯃꯤ. ꯇꯟꯗꯟꯅ ꯑꯃꯠꯇ ꯉꯥꯜꯍꯟꯕ ꯉꯝꯗꯦ. ꯑꯗꯨꯏꯕꯣ, ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ. ꯃꯩ ꯍꯧꯒꯠꯄ ꯌꯥꯕ ꯊꯥꯎꯒ ꯂꯩꯔꯗꯤ ꯈꯨꯌꯥ ꯑꯝꯇ ꯅꯤꯖꯔꯤꯕꯣ." ꯑꯣꯂꯦꯟꯗꯨ ꯃꯀꯣꯛ ꯉꯥꯎꯔꯤꯉꯩ ꯍꯅꯨꯕꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯨꯡꯗꯨ ꯄꯨꯝꯆꯤꯛ ꯆꯤꯛꯏ꯫ ꯑꯣꯂꯦꯟꯒꯤ ꯋꯥꯈꯜꯗ ꯑꯉꯛꯄ ꯐꯪꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯏꯃꯨꯡꯗꯨ ꯂꯥꯏ ꯇꯤꯟ ꯀꯟꯕ ꯏꯃꯨꯡ ꯑꯣꯏꯕꯅ꯫
Olendu kiba hemanbadagi punga lairugi maidu waidu haptana maidu saknaba kamkhatli. Laibak phadana maidu sakpaga mite yumjaudugi thongjaudu kanaguma miyoi amana kokok launa thilai. Olendu kibana muk loirami. Olen khonjel nikna kanano imungda mi leiti. Mapandagi hanuba mana napa thorabigi masa imungda mi leitraga khumlakliba nangna kanano ha nangna kanano nangdi mi natabra ha nangna saro. Olendu hanubadugi khonjelduda kiba khangphapai. Olena ibu aina bhagi tawraga ibu mapandubu nonga suribro nong subagini aina thong hang hairibase as ibu sina chaugan gibasina ba hoi bu ai thoi thong hangi. Olendu thong hek hangbaga mapanda khu-mukta wangba angang apikba ma Olenda yengkhatlaga noklaga leirami. Olendu haijindana lauraga thongdo hangdoklamlaga mai manakta sensile aduga mai chakpa singama pairaga yumse tamnarai yumsida kana le yumsida aina kari henba tawri ha. Ngasai hanubiduna awangkadagi hai mangoldagi santido hana uta sengduso aduga ne wari phajana sanasi. Olendu mangolda hotana senthoi adubu numidang oibanina ngasai magi sana phaijingkiba santhi mayamdu amata uchi. Olendu amammaduda maitanka yauba singdu pairaga is oidi karimda ujena sidi aigi sibu lai oknariba haidro natraga lambi lamhangnariba haidro yumse lai tin kanno pham oigadoiro. Olendu makhot yetuna santhidu mamaduna kosili aduba mangoldudi Olena santhi tasinbada untokpu phibam haibadu oiri. Mangoldu mafam ama khangna sairi imungdusu namthibana loiri. Olendi maduga khangba natte magidi hanubiduna haibadu khakni tawribasi. Somda mita yumjaudagi irap laptaba mafam amada huranba ani ngasai Olena sangaridu holakpa potsingdu huranba lakli. Tenbana maibangda idawbe madi pot yam sundu amaga jingkra mali maibangna idawbe chenboiramai aigi wakhalda ma swaida nok tupongani aduga amu aigi wakhalda idawbe nangi wakhalda kaidoraba haita itaw aigi wakhalda pot yonba nupado magi masada pot yonbagi sel yamna yauromgadau male haidi aduk yamba posisingdo hundoklamlaga ma mayumdasu halamoi aduga ma swai anakpasida joileramani ma tenbadu maibangda nokfet ka tawna yeglaga asumani to nangna haribado nangdi huranba singi marakta kwaidagi singba leikai huranbani maibangna as yarida huranbana nangna tambiraga aingonda huran kok talakano ngasisu nangna aingonda thawjinna huranhali aduga nangna mi lakpa yengimena mapanda sendugi semsadana adum leho ngasisu ado aidi kainomadi haido kainu taw ha nangidu aingonda kari lotlino adude isu kainam haido oi. Moi anidu menmana mai ta tadana matomta pangno tonok neraga Olengi pot thamlamba mafam adu tamna lai. Moi anidu Olengi pot hapa sangari mafamda yaurakpada sangarida pot amata yauramdre loina hurankre. Tenbaga maibangadu sauningbana loire tenbana o pot singsidi huranba singna loi hurankredana adu oiradi aikhoidi huranba mithi tarini taw hira huranba mithi gaidudi oiroida sangari yauba kari potno khangdaba pot singdudagi maman henba pot hurangadabni ngasidi itaw tenba ai wakhalama lakki tawre lai masigi sangari singlakba san anido kadai leramgani madugi san anidu mafam swaida leramba yai madu oina pharagane yonthoasi yoloisi amadi halaga chathoksi is tindum chungi ta. Moi anidu Olengi san anidu thi da lakpada mitai yumjaudu uri aduga mitai yumjaugi achoubi kholduda san angobina koichalaga leibadusu moi anina uri. Maibangna ida sandi aside lei ado sansibu kamain tawdana inkolsi changurino ida makhong panbugi changi hoi adubudi khangi ta ado
ꯌꯨꯝꯖꯥꯎꯁꯤꯗꯤ ꯑꯃꯣꯠꯄ ꯇꯧꯁꯤꯟꯕ ꯌꯥꯗꯕꯅꯤ, ꯌꯥꯝ ꯇꯝꯅꯕꯅꯤ. ꯏꯇꯥꯎ ꯃꯥꯏꯕ, ꯌꯨꯝꯖꯥꯎꯁꯤꯗ ꯑꯃꯥꯡꯕ ꯇꯧꯁꯤꯟꯁꯦ ꯍꯥꯏꯕ ꯅꯠꯇꯦ, ꯁꯟꯁꯦ ꯐꯥꯁꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤꯁꯦ. ꯇꯦꯟꯕꯒ ꯃꯥꯏꯕꯪꯒꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯤꯇꯩ ꯌꯨꯝꯖꯥꯎꯁꯤꯗ ꯑꯃꯣꯠꯄ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤ ꯃꯣꯠꯁꯤꯟꯕꯗꯨ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯃꯠꯇ ꯇꯧꯕꯁꯨ ꯌꯥꯗꯦ. ꯋꯥꯔꯤ ꯑꯁꯤꯗ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯐꯠꯇꯕ ꯅꯠꯇ꯭ꯔꯒ ꯑꯃꯣꯠꯄ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯂꯒꯦ. ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯍꯜ ꯑꯃꯗꯒꯤ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯣꯂꯦꯟꯒꯤ ꯁꯟꯒꯥꯔꯤꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯛꯄ ꯃꯧ ꯑꯃ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯒꯗꯕꯒꯤ ꯁꯦꯝ ꯁꯥꯔꯤ. ꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯨꯕꯣꯛ ꯀꯨꯟꯖꯣꯅ, "ꯏꯕꯦꯝꯃ, ꯅꯪꯒꯤ ꯊꯥꯕꯤ ꯃꯥꯏꯔꯦꯜꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ?" "ꯕꯥꯖꯤ, ꯃꯤꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ. ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ." "ꯑꯣ, ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄ ꯃꯤꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯛꯂꯤꯕꯗꯨꯕꯨ ꯅꯣꯏꯕꯨ ꯆꯥꯅꯕꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ, ꯍꯥ?" "ꯕꯥꯖꯤ, ꯑꯩꯗꯣ ꯄꯣꯠ ꯂꯩꯕ ꯆꯠꯄꯅꯤ. ꯑꯗꯨꯗ ꯅꯣꯡ ꯍꯥꯡꯂꯛꯄꯒ ꯃꯄꯨꯒ ꯂꯩꯔꯝꯗꯕꯒ, ꯑꯗꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯄꯨ ꯂꯩꯔꯝꯗꯕꯗꯨꯗ ꯄꯣꯠꯁꯤꯡꯗꯣ ꯃꯥꯒꯤ ꯄꯪꯄꯨꯗ ꯄꯨꯅꯕꯗꯨꯗ ꯑꯩꯁꯨ ꯄꯨꯔꯛꯄꯅꯤ." "ꯑꯣ, ꯑꯉꯛꯄ ꯄꯨꯛꯆꯦꯜꯅꯤꯍꯦ ꯅꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯤꯁꯨ. ꯑꯗꯣ ꯑꯩꯗꯤ ꯅꯪꯅ ꯍꯨꯔꯥꯜꯂꯛꯄꯗꯣ ꯆꯥꯔꯣꯏꯀꯣ, ꯃꯁꯤꯁꯨ ꯑꯣꯏꯔꯣꯏ. ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯈꯟꯕꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ." "ꯕꯥꯖꯤ, ꯁꯟ ꯑꯃꯗꯤ ꯃꯩꯇꯩ ꯌꯨꯝꯖꯥꯎꯗꯨꯒꯤ ꯏꯪꯈꯣꯜꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯍꯧꯕꯅꯤ." ꯀꯨꯟꯖꯣꯗ ꯌꯥꯝ ꯄꯥꯈꯠꯅ, "ꯀꯔꯤ ꯍꯥꯏꯕ? ꯃꯤꯇꯩ ꯌꯨꯝꯖꯥꯎꯗ ꯁꯟ ꯆꯪꯍꯧꯔꯦ ꯍꯥꯏꯕ? ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ? ꯅꯣꯡꯃꯈꯛ ꯁꯦꯟꯅꯍꯧꯗꯕꯗ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ." "ꯕꯥꯖꯤ, ꯅꯆꯥꯅꯨꯄꯥꯁꯨ ꯆꯪꯂꯛꯂꯤ." ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯨ ꯆꯪꯂꯛꯏ. "ꯕꯥꯖꯤ, ꯃꯩꯇꯩ ꯌꯨꯝꯖꯥꯎꯗ ꯃꯤ ꯂꯩꯕ ꯃꯥꯜꯂꯤꯅꯦ. ꯑꯁꯤ ꯑꯅꯥ ꯁꯣꯏꯗꯅ ꯌꯥꯎꯅꯕ ꯇꯥꯔꯦ ꯕꯥꯖꯤ. ꯃꯤꯒ ꯁꯤꯔꯗꯤ ꯑꯩꯈꯣꯏ ꯗꯁꯥ ꯇꯥꯗꯣꯏꯅꯤꯀꯣ. ꯌꯨꯝꯖꯥꯎꯗꯣ ꯁꯤꯗꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕꯁꯨ ꯕꯥꯖꯤꯅ ꯑꯍꯜꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯤꯡꯖꯥꯎꯅꯤꯅ ꯑꯗꯨꯝ ꯊꯝꯃꯤ. ꯂꯥꯏ ꯇꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ. ꯏꯕꯨꯡꯉꯣ, ꯃꯃꯜ ꯑꯇꯥꯡꯕ, ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯕ ꯑꯃꯗꯤ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯤꯇꯩ ꯌꯨꯝꯖꯥꯎꯅꯤ. ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯅ ꯀꯅꯥꯗꯁꯨ ꯑꯌꯦꯠꯄ ꯄꯤꯔꯨꯕ ꯅꯠꯇꯦ. ꯂꯥꯜꯂꯤꯕꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯠꯇꯕ ꯇꯧꯔꯨꯕ ꯃꯣꯏꯅ ꯂꯥꯟꯗꯣꯏꯅꯤ. ꯑꯗꯨ ꯕꯥꯖꯤ, ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯗꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯇꯥꯔꯦ. ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯁꯤ." "ꯀꯔꯤꯒꯤ ꯃꯤ ꯁꯤꯒꯗꯣꯏꯅꯣꯅꯦ? ꯅꯣꯏꯅ ꯃꯤꯇꯩ ꯌꯨꯝꯖꯥꯎꯁꯤꯒꯤ ꯃꯔꯝ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ꯭ꯔꯦ. ꯇꯣꯝꯕ, ꯊꯕꯥ, ꯑꯩꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯅꯣꯏꯅ ꯃꯤꯇꯩ ꯌꯨꯝꯖꯥꯎꯁꯤ ꯑꯃꯨꯛ ꯁꯦꯟꯅꯒꯗꯣꯏꯅꯤ. ꯌꯨꯝꯁꯤ ꯆꯍꯤ 300 ꯁꯨꯔꯕꯅꯤ. ꯆꯥꯔꯣꯟ 4 ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯛꯈ꯭ꯔꯕꯅꯤ. ꯌꯨꯝ ꯑꯁꯤ ꯀꯝꯕꯤꯈꯣꯜ ꯀꯧꯕ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯕ ꯌꯥꯗꯕ ꯎꯗꯨꯅ ꯁꯥꯈꯤꯕ ꯃꯤꯇꯩ ꯌꯨꯝꯖꯥꯎꯅꯤ. ꯀꯝꯕꯤꯈꯣꯜ ꯀꯧꯕ ꯑꯇꯥꯡꯕ ꯎ ꯑꯁꯤꯅ ꯁꯥꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯅꯤ. ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯣꯛꯄ ꯆꯥꯎꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯂꯣꯏꯅ ꯑꯣꯏꯒꯅꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯄꯨ ꯄꯣꯛꯄ ꯃꯄꯥꯒꯤ ꯍꯥꯛꯇꯛꯇ ꯑꯔꯥꯟꯕ ꯊꯕꯛ ꯈꯔ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯧꯔꯨꯔꯦ." "ꯕꯥꯖꯤ, ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ?" "ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯄꯥ ꯄꯣꯛꯄ ꯏꯄꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤ ꯊꯣꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯨꯝꯖꯥꯎ ꯑꯁꯤ ꯁꯤꯠ ꯁꯦꯡꯕ ꯇꯧꯍꯟꯕꯗ ꯅꯠꯇꯅ ꯑꯋꯥꯕ ꯄꯤꯔꯨꯕꯗꯒꯤ ꯑꯉꯥꯡꯗꯣ ꯋꯥꯃꯟꯗꯅ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯍꯥꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯤꯇꯩ ꯌꯨꯝꯖꯥꯎꯁꯤ ꯂꯥꯏ ꯊꯣꯛꯄ ꯇꯝꯅꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ. ꯂꯥꯏ ꯇꯤꯟ ꯀꯟꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯈꯤ ꯍꯥꯏ. ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯏꯄꯨꯗꯨꯒꯤ ꯃꯀꯣꯛ ꯄꯜꯂꯒꯅꯦ ꯍꯦꯛ ꯍꯦꯛ ꯊꯣꯛꯄꯅꯤ ꯌꯨꯝꯖꯥꯎꯁꯤꯗ." ꯃꯧ ꯊꯕꯥꯗꯨꯅ, "ꯑꯁ, ꯕꯥꯖꯤꯒꯤ ꯋꯥꯔꯤꯁꯦ ꯇꯨ ꯆꯨꯡꯉꯤ. ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯆꯪꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ." "ꯏꯕꯦꯝꯃ, ꯌꯨꯝꯁꯤꯗ ꯑꯃꯣꯠꯄ ꯊꯕꯛ ꯇꯧꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ. ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕ ꯀꯨꯁꯤꯁꯨ ꯅꯠꯇꯦ. ꯇꯣꯝꯕ, ꯅꯣꯏ ꯑꯅꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝ. ꯑꯩ ꯌꯨꯝꯖꯥꯎ ꯐꯥꯎꯗ ꯆꯠꯂꯨꯒꯦ." "ꯍꯩ ꯕꯦꯝꯃ, ꯃꯝꯃꯤꯅꯦ, ꯄꯨꯗꯣꯜ ꯑꯃ ꯄꯤꯔꯧꯅꯦ." "ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯎꯆꯥꯟ ꯃꯩꯈꯦꯠ ꯌꯥꯎꯔꯦ. ꯃꯁꯤ ꯊꯥꯔꯒ ꯆꯠꯂꯒꯦ." "ꯀꯗꯥꯏ? ꯊꯣꯡꯖꯤꯟꯗꯨꯅ?" "ꯑꯣ, ꯃꯥꯡꯒꯣꯜꯒꯤ ꯊꯣꯡꯖꯤꯟ ꯁꯤꯗ ꯂꯩꯔꯦ." "ꯍꯩ, ꯊꯣꯡꯖꯤꯜꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤꯅꯦ ꯑꯩꯕꯣ. ꯏꯁ, ꯁꯤꯔꯝꯅꯤꯗ. ꯊꯣꯏꯅꯣꯒꯤ ꯃꯇꯨꯡ ꯏꯜꯂꯝꯅꯤꯗ. ꯏꯁ, ꯃꯄꯥꯟꯁꯤꯗꯤ ꯅꯣꯡ ꯑꯃꯨꯛ ꯆꯨꯔꯝꯂꯦꯗꯅ. ꯌꯨꯝꯁꯦ ꯏꯅ ꯀꯨꯞꯄꯒꯤ ꯅꯣꯡ ꯆꯨꯕ ꯇꯥꯗꯕ ꯑꯣꯏꯔꯝꯂꯦꯗꯅ. ꯑꯗꯨꯕꯨ ꯑꯁꯣꯝ ꯌꯨꯝꯖꯥꯎꯔꯣꯝꯗꯗꯤ ꯅꯣꯡꯁꯦ ꯆꯨꯗꯕ ꯃꯥꯜꯂꯤꯅꯦ. ꯑꯩ ꯆꯠꯄ ꯌꯥꯗꯧ ꯃꯥꯟꯗꯦ ꯎꯆꯥꯟ ꯃꯩꯔꯥꯁꯦ."
ꯅꯣꯡꯅ ꯃꯨꯠꯇꯧ ꯃꯥꯜꯂꯤ ꯍꯧꯖꯤꯛꯀꯤ ꯈꯨꯗꯤ ꯈꯨꯊꯤꯗꯨꯒ ꯂꯩꯈꯣꯝ ꯃꯔꯛꯇ ꯑꯃꯨꯛ ꯇꯨꯁꯤꯜꯂꯗꯤ ꯍꯣꯏꯗ ꯃꯤꯁꯤ ꯃꯤꯅ ꯊꯣꯛꯀꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯁꯨꯞꯅꯒꯤ ꯑꯃꯣꯠꯄ ꯇꯧꯁꯤꯜꯂꯨꯕꯒꯤ ꯈꯔ ꯈꯤꯠ ꯋꯥꯔꯛꯂꯤꯕ ꯑꯣꯏꯔꯅꯤ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯐꯩꯖꯨꯞ ꯂꯨꯝꯅ ꯆꯨꯞꯆꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯒꯦ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯑꯣꯂꯦꯟꯗꯨꯗꯤ ꯌꯨꯝꯖꯥꯎ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯝꯅꯔꯥꯏ ꯃꯈꯜ ꯃꯈꯜꯁꯤꯡꯗꯨꯅ ꯇꯝꯅꯕꯗ ꯑꯣꯂꯦꯟꯗꯨ ꯃꯃꯩ ꯃꯀꯣꯛ ꯈꯪꯗ꯭ꯔꯤ ꯑꯣꯂꯦꯟꯒꯤ ꯁꯟ ꯑꯃꯣꯝ ꯑꯃ ꯃꯥꯡꯒꯣꯜꯗ ꯂꯩꯕꯗꯨꯗꯤ ꯂꯥꯏ ꯇꯣꯡꯉ ꯃꯥꯜꯂꯤ ꯑꯣꯂꯦꯟꯅ ꯁꯟꯊꯤ ꯁꯦꯡꯗꯣꯛꯂꯤꯕ ꯃꯈꯩ ꯁꯟꯊꯤꯗꯨ ꯄꯪꯐꯥꯏꯗ ꯐꯥꯏꯖꯤꯜꯂ ꯃꯥꯜꯂꯤ ꯑꯣꯂꯦꯟꯁꯨ ꯕꯨꯠ ꯍꯅꯨꯕꯤꯗꯨꯅ ꯁꯟꯊꯤ ꯃꯌꯥꯝꯗꯨ ꯁꯦꯡꯗꯣꯛꯍꯟꯕꯗ ꯁꯤꯒꯗꯧꯔꯦ ꯑꯗꯨꯒ ꯁꯟ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯁꯨ ꯌꯨꯝꯖꯥꯎꯔꯣꯝꯗ ꯆꯪꯂꯛꯂꯤ ꯇꯦꯝꯕꯅ ꯏꯇꯥꯎ ꯌꯨꯝꯁꯤ ꯃꯤ ꯂꯩꯕ ꯃꯥꯜꯂꯤꯅꯦ ꯅꯣꯡꯁꯤꯁꯨ ꯑꯋꯥꯡꯂꯣꯝꯗꯗꯤ ꯐꯖꯅ ꯑꯗꯨꯝ ꯇꯥꯔꯤꯅꯦ ꯅꯠꯇ꯭ꯔꯒ ꯏꯄꯨ ꯀꯨꯟꯖꯣꯅ ꯃꯤꯒ ꯊꯝꯕꯖꯥꯠꯂ ꯌꯨꯝꯁꯦ ꯃꯥꯏꯕꯪꯅ ꯌꯨꯝꯁꯤ ꯂꯩꯔꯤꯃꯤꯁꯦ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯗꯣ ꯃꯗꯨ ꯑꯣꯏꯗꯣꯏꯅꯤ ꯉꯁꯥꯏ ꯅꯣꯡ ꯆꯨꯕꯗꯨꯗ ꯌꯨꯝꯁꯤꯗ ꯃꯥ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯏꯕꯥꯅꯤꯁꯨ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯃꯟꯗꯅ ꯃꯤꯠꯁꯦ ꯍꯨꯏ ꯍꯧꯗꯣꯡꯗꯒꯤ ꯍꯦꯟꯅꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔ ꯃꯥꯜꯂꯦ ꯌꯦꯡꯉꯨꯇꯣ ꯃꯪꯒꯣꯜꯗ ꯁꯟ ꯑꯃꯁꯨ ꯀꯨꯜ ꯂꯩꯔꯦ ꯍꯣꯏꯅꯦ ꯁꯟꯁꯤꯗꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯤꯅꯤ ꯏꯇꯥꯎ ꯃꯣꯏ ꯑꯅꯤꯗꯨ ꯃꯪꯒꯣꯜ ꯇꯝꯅ ꯇꯨꯃꯤꯟꯅ ꯆꯪꯂꯩ ꯃꯥꯏꯕꯪꯅ ꯏꯇꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯐꯝ ꯀꯟꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅꯤ ꯗꯁꯥꯃꯨꯛ ꯇꯥꯅꯤꯀꯣ ꯃꯣꯏ ꯑꯅꯤꯗꯨ ꯆꯪꯂꯛꯄꯒ ꯑꯣꯂꯦꯟꯗꯨ ꯁꯨꯁꯨ ꯀꯞꯄꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯣꯂꯦꯟꯗꯨ ꯏꯃꯨꯡꯗ ꯅꯣꯡꯁꯤꯅ ꯉꯥꯟꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤꯕꯨ ꯌꯨꯝꯁꯤꯕꯨ ꯂꯥꯏꯅꯤꯡꯊꯧꯒ ꯂꯩꯇꯕꯖꯥꯠꯂ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯂꯩꯔꯕꯗꯤ ꯀꯝꯕꯤ ꯑꯃ ꯁꯤꯗ ꯂꯩꯔꯤꯁꯤꯗ ꯃꯩꯇꯥꯟ ꯍꯥꯞꯄꯒ ꯑꯃꯨꯛꯇ ꯈꯨꯔꯨꯝꯁꯤꯔ ꯑꯁ ꯑꯩ ꯉꯁꯤꯒꯤ ꯏꯔꯨꯖꯗ꯭ꯔꯤ ꯌꯥꯔꯣꯏ ꯍꯣꯏꯗ ꯉꯁꯥꯏ ꯅꯣꯡꯅ ꯏꯔꯨꯖꯈ꯭ꯔꯕꯗꯨꯕꯨ ꯉꯁꯤ ꯑꯣꯂꯦꯟꯅ ꯈꯟꯖꯔꯤꯁꯤ ꯃꯥ ꯂꯥꯏ ꯑꯣꯛꯅꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯣꯂꯦꯟꯗꯨ ꯀꯝꯕꯤꯗ ꯃꯩꯇꯥꯜ ꯑꯃ ꯍꯥꯞꯄꯒ ꯂꯥꯏꯅꯤꯡꯊꯧ ꯊꯝꯕ ꯀꯥꯔꯣꯝꯗ ꯆꯪꯕꯒ ꯍꯅꯨꯕ ꯑꯃ ꯂꯥꯏꯅꯤꯡꯊꯧ ꯀꯥꯒꯤ ꯀꯥꯡꯊꯣꯜ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯣꯂꯦꯟꯗꯨ ꯑꯍꯜꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯣꯂꯦꯟꯗꯨ ꯃꯥꯒꯤ ꯀꯝꯕꯤꯗꯨ ꯄꯥꯏꯔꯒ ꯑꯣ ꯃꯤꯗꯤ ꯂꯩ ꯑꯣꯏꯔꯤ ꯌꯨꯝꯁꯦ ꯇꯁꯦꯡꯅ ꯑꯣꯂꯦꯟꯗꯨ ꯇꯔꯪ ꯆꯠꯂꯤ ꯉꯁꯤꯗꯤ ꯑꯗꯨꯕꯨ ꯇꯨꯝꯂꯤꯕ ꯑꯍꯜꯗꯨꯗꯤ ꯃꯤ ꯅꯠꯇꯦ ꯑꯣꯂꯦꯟꯅ ꯑꯍꯜꯗꯨꯗ ꯍꯣ ꯏꯄꯨ ꯇꯥꯔꯤꯕ꯭ꯔꯣ ꯑꯍꯜꯗꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯑꯣꯂꯦꯟꯅ ꯃꯈꯨꯠ ꯀꯠꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯏꯅꯥꯛꯇ ꯐꯝꯂꯨ ꯂꯥꯎ ꯅꯪ ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯔꯕꯅꯤ ꯌꯨꯝ ꯑꯁꯦ ꯑꯃꯣꯠꯄ ꯇꯧꯕ ꯌꯥꯗꯕ ꯂꯥꯏꯒꯤ ꯌꯨꯝꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯂꯨꯗꯕꯅ ꯅꯪꯒꯤ ꯁꯟ ꯑꯅꯤꯁꯤꯗ ꯑꯃꯣꯠꯄ ꯑꯃꯥꯡꯕ ꯇꯧꯁꯤꯜꯂꯨꯕꯒꯤ ꯅꯪꯉꯣꯟꯗ ꯆꯩꯔꯥꯛ ꯐꯪꯂꯤꯕꯅꯤ ꯍꯣꯏ ꯑꯗꯣ ꯏꯄꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯔꯥ ꯑꯩ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤ ꯑꯣꯂꯦꯟꯗꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯈꯩ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯥꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯣꯠꯄ ꯑꯃꯥꯡꯕ ꯑꯃꯗ ꯇꯧꯕ ꯌꯥꯗꯕ ꯇꯝꯅꯔꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯍꯜꯗꯨꯅ ꯑꯣꯂꯦꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯥ ꯁꯟꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯁꯥ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯣꯏꯗꯕꯅꯤ ꯍꯨꯏ ꯍꯧꯗꯣꯡ ꯍꯥꯏꯕꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯂꯔꯣꯏꯗꯕ ꯁꯥ ꯁꯟꯁꯤꯡꯗꯤ ꯃꯄꯥꯟꯗ ꯂꯣꯏꯕꯤꯒꯗꯕꯅꯤ ꯑꯣꯂꯦꯟꯗꯨ ꯀꯤꯕ ꯈꯔ ꯐꯩ ꯏꯄꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯁꯟ ꯑꯅꯤꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯃꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯉꯥꯛ ꯁꯦꯟꯖꯕꯅ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯅꯤꯕꯨ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯈꯪꯗ ꯎꯔꯨꯗꯅ ꯇꯧꯖꯔꯨꯕ ꯑꯃꯣꯠꯄ ꯑꯗꯨꯒꯤꯗꯃꯛ ꯅꯁꯨ ꯂꯥꯟꯖꯔꯤ ꯏꯄꯨꯗꯅꯁꯨꯕꯨ ꯉꯥꯛꯄꯤꯅꯕ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯏꯄꯨ ꯌꯥꯔꯦ ꯁꯥ ꯁꯟ ꯍꯥꯏꯕꯁꯤꯗꯤ ꯁꯥ ꯁꯟꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯦꯅ ꯇꯧꯍꯟꯕꯁꯨ ꯅꯠꯇꯦ ꯐꯔꯦ ꯑꯩꯅ ꯏꯁꯨꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯄꯥꯡꯒꯗꯕꯅꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯏꯄꯨ ꯑꯩꯗꯤ ꯏꯁꯥ ꯌꯥꯝꯅ ꯁꯣꯟꯕꯅꯤ ꯄꯣꯠ ꯆꯩ ꯊꯥꯡꯉꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯤ ꯍꯩ ꯈꯗ꯭ꯔꯛꯀꯤ ꯑꯉꯥꯡ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯀꯤꯍꯜꯂꯧꯔꯥ ꯑꯩ ꯍꯧꯖꯤꯛ ꯑꯃꯗꯨ ꯑꯣꯜꯂꯧꯔꯣ ꯏꯄꯨ ꯌꯥꯔꯦ ꯑꯩ ꯀꯔꯤꯝꯇ ꯑꯣꯟꯕꯤꯔꯛꯂꯅꯨ ꯏꯄꯨꯅ ꯍꯥꯏꯒꯗꯣꯏꯕ ꯁꯤꯟꯅꯒꯗꯣꯏꯕ ꯄꯥꯈꯣꯟꯗꯣ ꯑꯗꯨꯝ ꯁꯤꯕꯤꯔꯛꯑꯣ ꯊꯤꯗꯥ ꯍꯧꯖꯤꯛ ꯌꯨꯝꯖꯥꯎꯁꯤꯗ ꯍꯨꯔꯥꯟꯕ ꯑꯅꯤ ꯆꯪꯂꯛꯂꯦ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯁꯟ ꯑꯅꯤꯁꯤꯅꯤ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯁꯟ ꯑꯅꯤꯗꯨ ꯀꯟꯅꯕ ꯊꯣꯛ ꯌꯨꯝ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯀꯣ
ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯟ ꯂꯥꯜꯂꯒ ꯀꯅꯥꯝꯇ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯑꯣꯂꯦꯟꯗꯨ ꯄꯥꯈꯠꯅ ꯀꯔꯤ ꯑꯩꯒꯤ ꯁꯟꯕꯤ ꯑꯅꯤꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯏ ꯍꯥꯏꯕ? ꯏꯄꯨ, ꯑꯩꯗꯤ ꯑꯃꯝꯕꯁꯤꯗ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ, ꯑꯩꯗꯤ ꯀꯔꯝꯅ ꯃꯄꯥꯟ ꯊꯣꯛꯀꯅꯤ? ꯁꯦ ꯑꯥꯗ ꯂꯩꯔꯤꯕ ꯎꯄꯨꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯩꯔꯥ ꯊꯥꯎꯃꯩ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯍꯦꯛ ꯆꯨꯈꯠꯄꯒ ꯅꯨꯃꯤꯠꯃꯨꯛ ꯉꯥꯟꯕꯅꯤ, ꯃꯗꯨ ꯄꯥꯏꯔꯒ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯀꯤꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯥꯎꯔꯅꯤ, ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯐꯠꯇꯕ ꯂꯥꯏꯅꯤ ꯍꯥꯏꯔꯅꯤ꯫ ꯑꯣꯂꯦꯟꯗꯨ ꯑꯍꯜꯗꯨꯅ ꯉꯥꯡꯕꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯗꯦ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯁꯟ ꯑꯅꯤꯗꯨ ꯀꯟꯕ ꯆꯦꯟꯈ꯭ꯔꯦ꯫ ꯑꯍꯜꯗꯨ ꯃꯇꯣꯝꯇ ꯑꯩꯁꯤ ꯐꯖꯔꯕ ꯌꯨꯝ ꯑꯁꯤꯕꯨ ꯁꯦꯟꯅꯔꯝꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯑꯃꯥꯡꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯐꯥꯎꯕ ꯍꯦꯛ ꯁꯦꯟꯅꯔꯛꯂꯦꯗꯣ꯫ ꯍꯣꯏꯗ, ꯃꯩꯇꯩ ꯌꯨꯝꯖꯥꯎꯒꯤ ꯂꯥꯏꯅꯕꯨ ꯌꯨꯝ ꯈꯛꯇ ꯁꯦꯟꯅꯕ ꯌꯥꯕ꯭ꯔꯥ? ꯑꯩꯒꯤ ꯑꯉꯝꯕ ꯊꯧꯗꯥꯡ ꯃꯈꯩ ꯂꯧꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯦꯟꯅ ꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯋꯥꯔꯛꯄꯤꯒꯅꯤ? ꯍꯦꯔꯥ, ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤꯗ꯫ ꯁꯣꯝꯗ ꯑꯣꯂꯦꯟꯗꯨ ꯃꯩꯅꯝꯗꯨ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯄꯗ ꯇꯦꯝꯕꯒ ꯃꯥꯏꯕꯪꯒꯗꯨ ꯏꯪꯈꯣꯜꯗ ꯆꯠꯂꯤꯕ ꯁꯟ ꯑꯉꯧꯕꯤꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯏꯟꯅꯔꯤ꯫ ꯇꯦꯟꯕꯅ ꯏꯇꯥꯎ, ꯑꯩꯗꯤ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯁꯟꯒꯤ ꯃꯔꯨꯝꯗ ꯁꯨꯝ ꯏꯟꯅꯕꯅꯤ, ꯋꯥꯁꯤꯜꯂꯦꯗ꯫ ꯃꯥꯏꯕꯪꯅ ꯋꯥꯕ ꯌꯥꯗꯦꯀꯣ, ꯁꯟ ꯑꯅꯤꯁꯤ ꯄꯨꯗꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯁꯤꯒꯤ ꯁꯟꯁꯤꯗꯤ ꯑꯥꯒꯤ ꯁꯝꯕꯜꯁꯦ ꯊꯨꯗꯦꯛꯂꯒ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯌꯥꯅ, ꯑꯗꯨꯒ ꯃꯪꯒꯣꯜꯗ ꯀꯨꯜꯂꯤꯕ ꯁꯟꯁꯦ ꯑꯃꯨꯛ ꯊꯥꯡꯉꯁꯤ꯫ ꯀꯔꯤ ꯁꯟ ꯊꯥꯡꯕ ꯍꯥꯏꯕ? ꯏꯇꯥꯎ, ꯑꯩꯗꯤ ꯃꯁꯤꯒꯤ ꯁꯟꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ, ꯅꯪꯒꯤꯗꯤ ꯑꯥꯗꯒꯤ ꯁꯟꯁꯦ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯊꯥꯡꯉ ꯄꯨꯖꯔꯣꯀꯣ꯫ ꯃꯥꯏꯕꯪꯗꯨ ꯁꯥꯎꯔꯤ, ꯀꯔꯤ? ꯍꯨꯔꯥꯟ ꯂꯧꯁꯤꯡꯁꯨ ꯑꯩꯅ ꯄꯨꯊꯣꯛꯄ, ꯑꯗꯨꯒ ꯑꯔꯥꯏꯕ ꯊꯕꯛꯅ ꯅꯪꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ? ꯁꯤꯡꯉꯤꯁꯦ ꯅꯇꯣꯝꯇꯔꯣ ꯍꯥ? ꯇꯦꯟꯕꯒ ꯃꯥꯏꯕꯪꯒꯅ ꯑꯣꯂꯦꯟꯒꯤ ꯁꯟ ꯃꯔꯨꯝꯗ ꯈꯠꯅꯕꯗꯨ ꯑꯣꯂꯦꯟꯅ ꯇꯥꯔꯦ꯫ ꯑꯣꯂꯦꯟꯗꯨ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯀꯤꯕꯗꯒꯤ ꯊꯥꯡ ꯇꯦꯟꯒ ꯌꯥꯎꯔꯝꯕꯗꯤ ꯊꯋꯥꯏ ꯂꯥꯟꯕ ꯇꯥꯔꯦ, ꯁꯟꯗꯒꯤ ꯑꯩꯅ ꯂꯨꯕ ꯍꯦꯜꯂꯤ꯫ ꯑꯩ ꯍꯧꯖꯤꯛ ꯐꯤꯉꯧ ꯏꯜꯂꯒ ꯕꯨꯠ ꯁꯥꯔꯒ ꯍꯨꯔꯥꯟꯕ ꯑꯅꯤꯁꯦ ꯀꯤꯜꯂꯒ ꯇꯥꯟꯊꯣꯛꯀꯦ꯫ ꯑꯥꯗ ꯐꯤꯁꯥꯀꯣꯜ ꯀꯨꯞꯂꯤꯕ ꯐꯤ ꯑꯉꯧꯕꯁꯤ ꯏꯜꯂꯒ ꯑꯅꯤꯁꯦ ꯀꯤꯍꯜꯂꯒꯦ ꯍꯦꯛꯇ꯫ ꯑꯣꯂꯦꯟꯗꯨ ꯐꯤꯁꯥꯀꯣꯜꯗ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯂꯤꯉꯩ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯇꯝꯅ ꯆꯪꯂꯛꯄꯒ ꯃꯤꯇꯩ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯀꯨꯟꯖꯣꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯅꯥ ꯑꯩꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯨꯝꯖꯥꯎꯁꯤꯗ ꯆꯪꯂꯤꯕꯁꯤꯡꯗꯣ ꯈꯪꯅꯤ ꯂꯩꯔꯝꯃꯨꯗꯣ, ꯃꯩꯅꯝꯁꯤꯅ ꯆꯨꯔꯒ ꯍꯥꯠꯀꯦ ꯍꯩ꯫ ꯀꯨꯟꯖꯣꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯇꯦꯟꯕꯒ ꯃꯥꯏꯕꯪꯒꯗꯨ ꯏꯪꯈꯣꯜꯂꯣꯝꯗ ꯍꯥꯏꯖꯤꯟꯗꯅ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯑꯣꯂꯦꯟꯒꯤ ꯁꯟꯕꯤꯗꯨꯅ ꯏꯪꯈꯣꯜ ꯃꯅꯨꯡꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯋꯥꯏꯔꯝꯃꯤ꯫ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯑꯃꯨꯛ ꯃꯥꯡꯒꯣꯜꯗ ꯀꯨꯜꯂꯒ ꯂꯩꯔꯝꯕ ꯑꯣꯂꯦꯟꯒꯤ ꯁꯟꯕꯤ ꯑꯃꯗꯨꯁꯨ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯗ ꯆꯦꯜꯂꯤꯕꯗꯨ ꯎꯕꯗ ꯁꯟꯕꯤꯗꯨ ꯃꯉꯛ ꯊꯥꯡꯒꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯩ ꯌꯨꯡꯈꯠꯂꯒ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯇꯝꯅ ꯌꯨꯡꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯃꯩꯇꯩ ꯌꯨꯝꯖꯥꯎꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯃꯅꯨꯡꯗꯨꯗ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯅꯣꯡꯁꯨ ꯍꯥꯏꯐꯦꯠ ꯉꯥꯜꯂꯛꯂꯤ꯫ ꯀꯨꯟꯖꯣꯁꯨ ꯑꯣꯂꯦꯟꯗ ꯁꯥꯎꯔꯝꯕꯗꯨ ꯑꯣꯂꯦꯟꯅ ꯃꯥꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯁꯥꯎꯕ ꯐꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯑꯣꯂꯦꯟꯗ ꯐꯔꯦ, ꯅꯪ ꯈꯛꯇꯅꯤ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯑꯍꯤꯡ ꯂꯩꯕ ꯉꯝꯂꯤꯕꯁꯦ꯫ ꯑꯗꯣ ꯅꯪꯅ ꯌꯨꯝ ꯍꯟꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯁꯟ ꯑꯁꯤꯅ ꯃꯣꯠꯁꯤꯜꯂꯝꯂꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯃꯤ ꯑꯇꯣꯞꯄꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯗꯕ ꯂꯩꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯃꯪ ꯅꯍꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯏꯄꯨ, ꯑꯩꯒꯤ ꯁꯟꯅ ꯃꯣꯠꯁꯤꯜꯂꯝꯕꯁꯤꯡ ꯈꯛꯁꯤ ꯅꯠꯇꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯩꯇꯩ ꯌꯨꯝꯖꯥꯎꯁꯦ ꯂꯨ ꯅꯥꯟꯅ ꯁꯦꯡꯗꯣꯛꯆꯔꯝꯂꯒ ꯌꯨꯝꯗ ꯇꯞꯅ ꯍꯜꯂꯒꯦ꯫ ꯑꯗꯣ ꯍꯨꯔꯥꯟꯕ ꯑꯅꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯨꯔꯥ? ꯑꯅꯤꯁꯤꯔꯣ? ꯑꯅꯤꯁꯦ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯑꯅꯤꯅꯤ꯫ ꯃꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯕ ꯇꯝꯕꯤꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯀꯌꯥ ꯃꯥꯡꯂꯕꯅꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯐꯥꯒꯦ ꯂꯨꯝꯂꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯜꯅ ꯐꯥꯕ ꯉꯝꯂꯦ ꯉꯁꯤꯗꯤ꯫ ꯃꯣꯏ ꯑꯅꯤꯁꯦ ꯎ ꯃꯈꯣꯡꯁꯤꯗ ꯑꯗꯨꯝ ꯄꯨꯜꯂꯒ ꯊꯝꯁꯤ, ꯂꯩꯀꯥꯏ ꯈꯨꯜꯅ ꯈꯪꯍꯟ ꯎꯍꯟꯁꯤ, ꯏꯀꯥꯏꯌꯣꯛꯄꯤꯁꯤ, ꯃꯇꯨꯡ ꯇꯥꯔꯛꯄ ꯏꯆꯥ ꯏꯁꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯇꯧ ꯇꯝꯂꯛꯇꯅꯕ꯫ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯣꯏ ꯑꯅꯤꯁꯤ ꯏꯀꯥꯏꯌꯣꯛꯄꯤꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯃꯣꯏ ꯀꯌꯥꯒꯤ ꯏꯖꯠ ꯀꯟꯒꯗꯣꯏꯅꯤ꯫ ꯑꯣꯂꯦꯟꯗꯨ ꯀꯨꯟꯖꯣꯗ ꯌꯦꯡꯂꯒ ꯍꯨꯔꯥꯟꯕ ꯑꯅꯤ ꯍꯥꯏꯕꯗꯤ ꯇꯦꯝꯕꯒ ꯃꯥꯏꯕꯪꯒꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯣꯂꯦꯟꯒꯤ ꯍꯨꯔꯥꯟꯕꯤꯈ꯭ꯔꯕ ꯄꯣꯠ ꯃꯌꯥꯝꯗꯨꯁꯨ ꯇꯦꯝꯕꯒ ꯃꯥꯏꯕꯪꯒꯅ ꯁꯤꯡꯕ ꯇꯥꯔꯝꯃꯤ, ꯁꯤꯡꯁꯨ ꯁꯤꯡꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯣꯂꯦꯟꯁꯨ ꯃꯩꯇꯩ ꯌꯨꯝꯖꯥꯎꯗꯨ ꯂꯥꯛꯂꯒ ꯀꯨꯟꯖꯣꯒ ꯄꯨꯟꯅ
ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯑꯗꯨ ꯂꯨ ꯅꯥꯟꯅ ꯊꯝꯕꯗ ꯑꯣꯂꯦꯟꯅꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯣꯂꯦꯟꯁꯨ ꯃꯤꯇꯩ ꯌꯨꯝꯖꯥꯎꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯨꯔꯛꯇꯨꯅ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯇꯩ ꯌꯨꯝꯖꯥꯎꯗꯨ ꯑꯣꯂꯦꯟꯅ ꯑꯣꯏꯅ ꯀꯨꯟꯖꯣꯒꯤ ꯃꯍꯨꯠ ꯁꯤꯟꯅ ꯁꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯤꯇꯩ ꯌꯨꯝꯖꯥꯎ ꯑꯗꯨ ꯄꯨꯟꯅ ꯀꯟꯃꯤꯟꯅꯔꯝꯃꯤ, ꯂꯨ ꯅꯥꯟꯅ ꯊꯝꯈꯤꯔꯝꯃꯤ꯫